Lakhipur Online Putoksaba January ki tang taret Yumsa Kaishe Numit ki Khomjinba Pao tabirasi Ahanbada Maroi Pao Silchar Aizol Lambidagi Nisagi Polam Singaloinana Nupi Ani Yauna Mioi Manga Police na Phare Handak Assembly Mikhalda Borkola Constituency dagi MLA Mirep Oina BJP ki ticket tanabagi Khongjangda Meitei Masa ma yauri Arambai Tengol Unit 50 Kasargi Ani Suba Football Tournament January ki tara amadi tara mathoi da pangthok lagani Assam da Manipuri yauna medium marigi akhan number 10 porikha pangthok lagani amasung Selin Digital Award listing ani ga kunmanga mioi mari da lanthokre Hauzik mapungoi papau tabirase Silchar Aizol Lambida Nisagi Polam Singh Putok Pusin Tobagi Mayokta Khongjang Chachatuna Police na Nisagi Polam Kaloinana Nupi Ani Yauna Mioi Manga Phajin Khre Paugi Likhun Matungina Sonabarigat Bypass ki Mafam Amada Police na Akhanaba Operation Chathaduna Yamlaba Heroin Phagat Pangam Khre Operation asida Bolero Pickup amasung Hyundai Venue Gari Ani Phagat Ki Bolero Gari aduda Akhanawna Semba Secret Chamber dagi heroin packet nipu phagat ki gram chamri ge taruk rom oigadaba polam sing asigi kaithil gi mamal lupa crore ani rom oigani haina kasar ge senior SP Partha Pratim Das na phongdokre thodok asiga mari lainana nupi ani yauna mioi manga phajin kre gari sing adu Mizoram ki Champhai district dagi lakpani hairaduna thodok asigi matangda case ama register tawduna thodok asigi forward amasung backward linkage ki matangda police na thijin ba hokre hairi Champai pra ekhon gari jar number AS10BC 0616 narcotics or bostu aha aru tar logote ekhon aru gari input asile jone ekelage escort kori ahi asile ekhonor number AS10J 0676 ei gari khon ami Sonabari ghat amar to bypass ase bypassot ami intercept korute ami thorough search korute ami tate 40 ta sabunor bakos paisu jar approximate weight hoy 406 grams of suspected heroin aru yar logote ami 5 jon manuk ami atok korisu Lisingani ge Kuntaruki Assembly Mikhalda Borkola Constituency da MLA ki Mirep oina BJP ki ticket tanabagi Khongjangda Meitei Masa ma yauri mahagasi Sonai Thangjam Lekai da bokpani aduga haujikna Udarbon Pangram da leiri Mamingna H. Lakhibabu Singha Kawi Mahak Arunachal Pradesh ki Itanagar da thabak tawbani adubu party ticket tanaba amadi chatna kanglon gi matungina mahak sarkar ki thabak tagi voluntary retirement lauduna party ki ticket phangnana bakanna honari meitei gi amata ngairaba BJP ki ticket tanariba H. Lakhibabu Singha bu miyam hopna sagut piu haina phongdorakle phamaduda Joypur Higher Secondary School ki retired principal Bishudanand Mahato Manipuri Sahitya Parishad Assam ki treasurer S. Subankar Singha amasung social worker Jibanlal Singha na chingwa miyoi sing na saruk jakhi haire asi yengbiriba miyamda aina ikhu changju tara lodana thamoi ge balana ge wafam khara thamjage haina thokcharakni achum babu aseng babu aphabu tabiraga alan babu tabidana lobidana changna tabi ni haibagi thajaba lejai aina mayamda thamjani wafam se ngasi chahi kaya dagi akhogi Assam da leriba Meitei lakh marigi mathakta leriba Meitei singna ngasi phauda Assam gi assembly da mirep ama misak ama assembly da leitaba ise akhogi yamna laibak thiningai ni aduga loinana ngasi ticket phangba phangdabagi issue dasu ticket se phangdaba pibidana leirakhiba Meitei kanglupta sei kya dagi leirakpani adubu handaki 26 ki Assam Assembly Mikhal asidadi ai thamoi nungdagi thamoi sengna haijari ticket phangani habagi chawrba thajaba maga loinana aina madugi thajaba aduda isorgi thaujal adu aina ikognona laujaraga aina chongthok charakpani Borkhola Kendra da ai mirep ama oina matang asida aigi lanai gi oba sak takchaba oina aigi ming Lakhibabu kaujai ai Udharwan Pangram da lejai ai Arunachal State Government ki IT Department da thabak tawjaramani ai thabakpu oramasigi damakta thabakpu tunguinaram laga
ꯑꯩ ꯆꯪꯍꯟꯖꯔꯛꯄꯅꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯇꯥꯡ 10 ꯑꯃꯗ Say No to Drugs, Yes to Sports ꯍꯥꯏꯕ ꯊꯤꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 50 ꯀꯁꯥꯔꯅ ꯁꯤꯜꯂꯥꯡꯗꯨꯅ ꯑꯅꯤꯁꯨꯕ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟ ꯀꯞꯇꯥꯟꯄꯨꯔ ꯄꯥꯔꯠ 1ꯒꯤ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯁꯥꯟꯅꯕꯨꯡꯗ ꯄꯥꯡꯊꯣꯛꯂꯒꯅꯤ 5A ꯁꯥꯏꯠ ꯐꯨꯠꯁꯜꯒꯤ ꯃꯁꯥꯟꯅ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯑꯀꯛꯅꯕ ꯆꯍꯤ ꯃꯇꯥꯡ ꯂꯩꯔꯣꯏ ꯅꯣꯛꯑꯥꯎꯠ ꯁꯤꯁꯇꯦꯝꯗ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤ ꯇ꯭ꯔꯣꯐꯤꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕ ꯃꯅꯥꯗ ꯂꯨꯄꯥ 10,000 ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯅꯥꯗ ꯂꯨꯄꯥ 5,000 ꯊꯝꯂꯤ ꯑꯦꯟꯇ꯭ꯔꯤ ꯐꯤ ꯂꯨꯄꯥ 1,000 ꯃꯤꯡ ꯆꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 9ꯅꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯕꯨꯠ ꯑꯃꯁꯨꯡ ꯖꯔꯁꯤ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯠꯂꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯔꯤ Assam Lengakna Rajya Sigi Lower Primary amasung Upper Primary School singda Oza Watpagi Awaba Kokhanaba Special Assam TET 2026 pangthokadori akhanaba TET exam asi maruina Manipuri Boro Garo amasung Mar medium gi oza launabagi tamaktane mahi gi thak higher secondary natraga graduation galena DLED natraga B.Ed pass to boy gadabani mark chamaga yankai gi parikha oigani amasung wahang sing MCQ gi mawng da lakane parikha si Kasar Dibrugarh Kokrajhar Kamrup Metro Hojai amasung Sonitpur na chingba jila tareta pangthokani akupa marul gi damak candidate singna sebaonline.org natraga ssa.assam.gov.in da changduna yengnana bahairi Special Intensive Revision SIR gi makhada Uttar Pradesh ki Mikhal Commission na handak phongdokiba draft voter list da miyoi crore 2,68,000 rom hanthakre Special Intensive Revision SIR gi makhada chathaba thejinumjinma sida voter kaya gi mingkakhiba sikhiba mafam animakta ming yauba asina chingbagi thabak makha chathabagi matungda voter sing asigi masing hantharakibani hairi Selin Digital gi ngamjaba kharadang haiba thaurangi makhada ingkumja 2020 chahi khudingi tongan balamda khunai gi thoidok hendok pathabak tawriba Manipur amadi Manipur gi wangmagi miyoi singda piba Selin Digital Award 2025 gi oina miyoi marida mana lanthokre Manipur imagi athoiba mapari mingtholasi Assam gi Manipuri matami sei sakpa Chandramon Singa Kasar amadi Manipur imagi athoibi mamomloi mingtholasina Manipuri classical dancer Brahmachari Mayum Sanjita Devi Khurai Salanthong da piragani Humanity Service in Mitei Religion da Angom Bembem Chanu Entrepreneur Gilamda Chingkham Inung Hunbileima Kamong Mesnam Lekaida Mana du Kusinakhi Handak Chahigi Mana Singasi Selin Digital gi Executive Member Amom Jitin Meiteina Magi Lakhitrabi Loinabi Amom Ongpi Narmila Leimagi Mingda Kasabani Hairi Award hairaga mayam award tudang akta focus on the banata. I know Torkanas mine, I mean, as a Kumbiraga, I give young TV, not mine, Galaga, PB, Habese. I know see Pangzari, but I say, I know Pangzari, but I see momentos. I give him the Tokimatic Mabuleva, I saying that by Sagan the Pabulabang with the Badum Bayantina, a handbag, I know, and Hine Lozeduga, Ibungus. She Shapakande, Samash Kitoto, Kande, Kala Kalaga, Swana, inspiration Pibiriba, Tona Hapkat Virusi, Nasi Maktasu, Asito Virusi. I know Hallorga say, no, my Tori Shumina, you with a Panjari Braka, I should see no powder in Kana. I told she guided to me. Masina shoe, the Horiba, Naharos in the shoe. I did Magnus who sit on no more, they're getting over Habagumba in spirit, inspiration, but more of Hangadaba, otherwise, Tabamni, I told she guided. Bangladesh ki Josohor district ki Manirampur da local newspaper amagi acting editor oina thabak toramba miyoi ama sakhangda basingna nongmaina kaptuna hatkre chahi 19 rom suraba Rana Pratap Bairagi asi ice factory amasu mahagna puduna leibani haire masak khangda miyoi ahum aduna motorcycle da laklaga mahakbo ice factory dagi kauthoklaga ningthauka bagi nimidang da kablambani aduga ngarang laikan na bangamdana leikidabani haire thodogasi ki matang da tongan balup kayana kanna yaningda baphongdokre District Youth Affairs Sports Officer
DYASO amadi Uchathol Pioneer Club UPC na punna sinduna District Level Adventure Program amasung Work Camp Program ama ngarang Uchathol Pioneer Club ki akoi bita pangthokre thoromasida punna mahiroi nipurom na saruk yakhe hairiba thoromasida maruina Social Service amadi Adventure ki thabak singsu pangthokhi hairi All Jiribam Sports Association asinduna Jiribam Higher Secondary School ki sanabungda chathariba Anisuba Elangbam Tomba Singh Memorial Junior Boys Under 17 Football Tournament Lisinganika Kunmanga Kuntaruki ngarang sanakiba Anisuba semi-final match ta SRC na Yawol Club bu goal amasuino damai thiba piduna SRC final da khongthangjin khre Lagliba January ki tang 8 irai nimit ki nungthil pung ani taba matamda Sunrise Club ka CKC ga final da thengnaragani Lakhipur Online Channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoba paw amukhanna Silchar Aizol lambidagi nisagi polam singaloina na nupi ani yauna miyoi manga police na phare Handak Assembly Mikhalda Borkola constituency dagi MLA Mirep oina BJP ki ticket tanabagi khongjangda meti masa ma yauri Arambai Tengol Unit 50 Kasargi ani suba football tournament January gi tara amadi tara ma thoida pangthok lagani Assamda Manipuri yauna medium marigi akhanamba tet porikha pangthok lagani amasung Selin Digital Award listing ani ga kunmanga miyoi marida lanthokre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare